Ngasisu mahausa-gumna sana leibak story collection na mayamgidamagta yamna nungairaba phungawari ama puduna lakjare wari asigi maming na yungaibi ine wari asibu thabirakpana siya hobisang khul amada sajau kauba chahi mari phu suraba ahan nupa ama leirami sajau matam kuinadagi na aduna leirakpana ngasidi magi aroiba mikup haibado yaure magi machanupa amaga nupi amagani machanupa kesosu nupi angang leire macha taruk sure magina aduga machanupi thambaldi makhoi ga thangnaba khul aduda mayum panbani thambalsu macha ahum leire mapa leitabagi kesogi imung ado kapna launabagi khonjelna inin nilli baba na chai khoi bukana da sineramge Ima soy khoi bu uningdabana nganna lekhidre baba soy khoi gi awa basi yengba ngamdabadagi ai khoi bu hantokuna chalabro baba machanupi thambagi khonjelna chawraba sumangdo ininili sajaugi machanupi leimasu kapningi khangde kapningde khangde susut tawduna kanna kapli Tachau, nachan buwarau duna chalabro. Nachan lakpada harau leirambado. Ngasi dagi uba panglaroi ko. Yum thangnabagi mau amana maga thangnana phaminaba mau aduda jirol oina hairaklami. Masigi leima haibi yunggai bise. Aidi othok anungse kidre. Ta ke so hoise. Sumaini kaisu waramba nati. Magi mawa yung awbadugi haktakta loina mang takhanbani ningol oirabasu afaba ningon nati masigi nupisi mathamoise ngambu ngamine ngarang dasu anaba mapungsida selpiu yade haidana khanaba hauramlibani ipalse masal nupina hatpaga chap manarabani kanana bungamdoino magi aningba apamba khuding loina piu haide karino nangna mafam isa chadana swaisida hekte isaulang libasibo Migi leitaba mafamsida nangna tawri matawdo kana gumuna ukrabadine amuk serana khankini adui sarupudi nangna sawningba kaya leirabasu horen eigane yum hanbada hayo hauziki oina dine ngahakta tumina layo magi kaida ase asida haibani masakse hek ubagane nuksiba mamata khangde hekta sawning eidi ibe manang su yai tumin leiro haraga hena dom nakhon kanbo ina tawi Aniduna onsinduna wari sanaribado ahal nupi amana yenglei. Mauna ha anidusu uraduna tumin leinakre. Ngai haki matungda sajaugi thawa yaudraba haksangdo mai thaba loikre. Dilamba miyoi khara adusu mayum chanakre. Hauzik leihoriba haibu mane leimaga machanupi thambal amasung masenupaga makhoigi imungi mi khaktaga ngaire. Keso inesu halage. Matamse phana thengle noi ma madu sumangani lehun numita hekla minarage nakhoi su thoini hena khanjilanu ado inegi sel khajikta piyu nungdangi tengwa naba asi ana yawriba imungduda amusu sel piyu hairakpaduda thambaldu khara sawningna wa hairaklami ine karinoda inegi lekta lairagi wada hauji pusilakliba adubu ibungse haujik makok paiduna khanglibani Thau ama thokpa haibase selgi darkar yamna oiribani ahal ama oina inena sega maiga tathok tasin tawdawdo tawdre aduga hausna selpiu chengwana ba hairiba asibu kari wakhan khalaga hairibano inegi sibo hai aigi sinthakta khumbakpaga su sainya na khoise aina piklingai dagi inam asida podana chawrakribani hausina na khoi chawre haidana aingonda onsinduna chaingang tawribani ni ha aigi leitabada Nakhoi kanana nongmata yaubige asukoi basi nakhoi de aina kari yetke ngasi dung sel khara piyu haibagi nangna ngangliba wadubu karino ine boy khoina sukyang yengsindabagi maongdo tawrakano ine na yumsidagi hondaba potpu kari leiribage arapa khuding bhajidagi sel hondana puriba natro ibungsina chengchak pumba puthok laga haplibane aduga hausina kari sitobide haibadi karino inegi wangangdubo Ibungna wari basida kari tawsige haidi khande nangi khakhalaga wa hairi badubo inebu ikai baga amata phawdabra he angang
ꯅꯪꯒꯨꯝꯕꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯍꯧꯔꯤꯕ ꯅꯁꯝ ꯈꯔꯗꯨ ꯐꯣꯏꯌꯨ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏ ꯏꯕꯨꯡ ꯑꯆꯧꯕ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯆꯜꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯁꯤ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯥꯗꯕ꯭ꯔꯅꯦꯍꯦ? ꯃꯅꯝ ꯅꯪꯁꯨꯅꯤ. ꯅꯆꯜ ꯅꯨꯄꯤꯅ ꯑꯩꯕꯨ ꯍꯨꯟꯗꯅ ꯉꯥꯡꯕꯁꯤ ꯅꯪꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯕꯅꯤꯗ. ꯀꯦꯁꯣꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯅꯝꯃ, ꯏꯅꯦꯒꯤ ꯆꯦꯡ ꯈꯔ ꯄꯤꯈꯣ. ꯃꯥꯅꯦꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯏꯅꯦ, ꯁꯦꯜ ꯑꯣꯏꯅꯗꯤ ꯅꯌꯥꯗ ꯂꯩꯔꯔꯣꯏ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ. ꯑꯗꯨꯅ ꯆꯦꯡ ꯑꯣꯏꯅ ꯈꯔ ꯄꯨꯕꯤꯔꯣ. ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯔꯝꯕ ꯂꯩꯃꯗꯨ ꯍꯧꯖꯤꯛꯇꯗ ꯇꯞꯊꯔꯛꯏ. ꯍꯣꯏꯅꯦ, ꯑꯁꯨꯝꯅ ꯉꯁꯥꯏꯅ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯁꯥꯎꯈꯤꯒꯗ꯭ꯔꯣ ꯍꯥꯏꯕꯅꯤꯗ. ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯕ ꯋꯥꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯁꯥꯎꯍꯜꯂꯦ ꯍꯥꯏꯕꯅꯤꯗ. ꯃꯧ, ꯆꯠꯂꯨ, ꯆꯦꯡ ꯍꯥꯏꯗꯣ ꯄꯨꯊꯣꯔꯛꯂꯣ. ꯑꯩ ꯉꯟꯅ ꯆꯠꯈꯤꯒꯦ. ꯏꯃꯨꯡꯗꯣ ꯑꯩ ꯂꯩꯇꯕꯗꯅꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯜꯂꯝꯂꯔꯣꯏ. ꯍꯣꯏ ꯏꯅꯦ, ꯑꯩ ꯄꯨꯊꯣꯔꯛꯂꯒꯦ. ꯏꯅꯦ, ꯕꯥꯖꯤꯒꯤ ꯂꯥꯟꯅ ꯊꯧꯔꯝꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯄꯤꯛꯅ ꯑꯗꯨꯃꯛ ꯁꯣꯜꯂꯁꯤ. ꯂꯩꯔꯤꯕ ꯁꯦꯜ ꯑꯁꯤꯅ ꯀꯣꯟꯅꯒꯗꯕ ꯃꯑꯣꯡꯗ. ꯃꯗꯨ ꯌꯥꯗꯦ. ꯇꯥꯆꯧꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯅ ꯃꯁꯛ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤ. ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯆꯣꯞꯅ ꯇꯧꯕ ꯍꯥꯏꯕꯗꯨꯁꯨ ꯃꯤꯅ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯉꯥꯡꯅꯈꯤꯔꯣꯏ. ꯑꯗꯨꯅ ꯆꯥꯎꯅ, ꯗꯨꯝꯗꯥꯝꯗ, ꯃꯤꯅꯁꯨ ꯍꯔꯥꯎꯒꯗꯕ ꯃꯑꯣꯡꯗ ꯁꯣꯟꯁꯤ. ꯆꯦꯡ ꯂꯧꯊꯣꯛꯄ ꯆꯪꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯅꯦꯗ ꯆꯦꯡꯗꯨ ꯁꯤꯟꯅꯔꯦ. ꯂꯩꯃꯁꯨ ꯆꯦꯡꯗꯨꯕꯨ ꯂꯧꯔꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯃꯅꯦ ꯍꯦꯛ ꯍꯟꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯅꯤꯡꯕ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯝꯕꯥꯜꯗꯨ ꯑꯃꯨꯛ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯦ. ꯏꯅꯝꯃ, ꯀꯩꯒꯤꯅꯣ ꯆꯦꯡꯗꯨ ꯄꯤꯈ꯭ꯔꯤꯗꯣ? ꯌꯥꯏ ꯍꯥꯏꯗꯅ ꯃꯥꯅ ꯑꯁꯨꯛ ꯉꯝꯂꯒ ꯆꯠꯂꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯥꯏꯔ ꯇꯥꯟꯕ. ꯃꯅꯝ ꯃꯆꯜꯒꯤ ꯑꯁꯥꯎꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯊꯝꯕꯥꯜ, ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯧꯅꯦ. ꯑꯍꯜ ꯑꯃ ꯑꯣꯏꯅ ꯏꯅꯦ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ. ꯑꯗꯨꯅ ꯏꯅꯦꯅ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯇꯥꯐꯝ ꯊꯣꯛꯏ. ꯅꯪꯒꯤ ꯑꯁꯥꯎꯕꯗꯣ ꯑꯍꯟꯗ ꯇꯥꯏꯅꯒꯅꯨ. ꯑꯁꯥꯎꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯕꯅꯤ. ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯏꯅꯝꯃꯗ ꯂꯣꯏꯅ ꯍꯥꯏꯌꯨ. ꯑꯍꯟꯒ ꯃꯥꯟꯅꯔꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯒꯅꯨ. ꯃꯤꯅ ꯇꯥꯈ꯭ꯔ ꯎꯈ꯭ꯔꯒ ꯅꯪꯕꯨ ꯋꯥꯔꯛ ꯋꯥꯇꯦꯡ ꯋꯥꯠꯄꯤ ꯅꯨꯄꯤꯅꯤ ꯍꯥꯏꯈꯤꯅꯤ. ꯏꯅꯝꯃꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤꯕꯅꯤ. ꯏꯌꯨꯝꯁꯤꯗꯒꯤ ꯃꯥꯅ ꯍꯥꯟꯅꯒꯨꯝ ꯇꯧꯕ ꯃꯑꯣꯡꯗꯣ ꯇꯧꯅꯣ ꯍꯥꯏꯕꯅꯤ. ꯃꯥꯒꯤꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯥꯠꯄ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕꯗꯨꯃꯥꯏꯅ ꯏꯅꯝꯃ ꯍꯣꯏꯒꯤꯁꯨ ꯋꯥꯠꯄ ꯌꯥꯗ꯭ꯔꯤꯕꯅꯤ. ꯏꯕꯨꯡꯅ ꯋꯥꯅ ꯁꯨꯖ ꯅꯣꯝꯖ ꯇꯧꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯏꯃꯨꯡꯁꯤ ꯄꯨꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯏꯅꯦꯁꯨ ꯈꯪꯂꯤꯕꯅꯤ. ꯃꯈꯣꯏꯁꯨ ꯁꯨ ꯅꯣꯝꯂꯒ ꯆꯥꯒꯦ ꯍꯥꯏꯗꯤ ꯇꯧꯗꯦ. ꯁꯤꯗ ꯂꯥꯛꯂꯒ ꯄꯣꯠ ꯄꯨꯗꯣꯏꯒ ꯁꯦꯜ ꯂꯧꯗꯣꯏꯒꯗ ꯇꯧꯏ. ꯃꯥꯃꯗꯨꯅ ꯐꯠꯇ꯭ꯔꯁꯨ ꯁꯨꯅꯤꯡꯗ꯭ꯔꯁꯨ ꯏꯅꯦ ꯃꯥꯗꯤ ꯁꯨ ꯅꯣꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ. ꯃꯈꯣꯏ ꯑꯅꯤꯈꯛ ꯆꯥꯕꯕꯨ ꯀꯌꯥꯝ ꯆꯪꯗꯧꯔꯤꯒꯦ? ꯊꯝꯕꯥꯜ, ꯌꯥꯔꯦ. ꯅꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯣ. ꯃꯇꯝꯁꯤ ꯐꯅ ꯊꯦꯡꯂꯦ. ꯇꯣꯝꯕ, ꯅꯪꯁꯨ ꯄꯪꯋꯥ ꯋꯥꯕꯤꯔꯦ. ꯌꯨꯝꯗ ꯍꯜꯂꯒ ꯏꯅꯦ ꯍꯣꯏꯗ ꯁꯥꯎꯗꯅꯕ ꯈꯔ ꯍꯥꯏꯌꯨꯀꯣ. ꯏꯕꯥꯏ, ꯀꯔꯤꯒꯤ ꯁꯥꯎꯕꯅꯣꯗ? ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ. ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯍꯌꯦꯡ ꯊꯥꯔꯛꯀꯦ. ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯂꯒꯦ. ꯍꯣꯏ. ꯑꯁꯨꯝꯅ ꯃꯆꯜꯅꯨꯄꯤꯒ ꯃꯁꯦꯟ ꯅꯨꯄꯥꯒꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒ ꯃꯆꯥꯁꯤꯡꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ. ꯇꯥꯆꯧ, ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯀꯝꯗꯧꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯈꯨꯠꯇ ꯁꯦꯜ ꯑꯃ ꯐꯥꯎꯁꯨ ꯂꯩꯕ ꯅꯠꯇꯦ. ꯁꯦꯜꯒꯤ ꯋꯥ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ. ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯔꯒꯦ. ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯗꯣ. ꯅꯁꯥꯗꯣ ꯀꯥ ꯍꯦꯟꯅꯁꯨ ꯋꯥꯍꯟꯒꯅꯨ. ꯑꯃꯨꯛ ꯅꯥꯔꯛꯂꯕꯗꯤ ꯏꯁꯣꯏ ꯁꯣꯏꯅꯒꯅꯤ. ꯀꯦꯁꯣꯒꯤ ꯅꯨꯄꯤ ꯑꯁꯤ ꯊꯥ ꯂꯦꯞꯂꯤꯕꯅꯤ. ꯑꯗꯨꯅꯕꯨ ꯋꯥꯍꯟꯒꯅꯨ ꯍꯥꯏꯔꯤꯕꯅꯤ. ꯌꯥꯅꯤꯗ, ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯇꯥꯆꯧꯗꯣ ꯉꯥꯛꯇ ꯄꯣꯊꯥꯕꯤꯌꯨ. ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯔꯝꯂꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯈ꯭ꯔꯦ. ꯃꯄꯥꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯟꯁꯨ ꯇꯧꯈ꯭ꯔꯦ. ꯁꯣꯔꯥꯠꯀꯤꯗꯃꯛꯇ ꯃꯌꯥꯝꯗ ꯋꯥ ꯈꯟꯅꯔꯝꯃꯤ. ꯑꯆꯧꯕ, ꯏꯁꯩ ꯁꯛꯄꯤꯅ ꯀꯅꯥ ꯍꯥꯏꯔꯕ? ꯑꯗꯨꯒ ꯄꯨꯡ ꯌꯩꯕꯅ ꯀꯅꯥ ꯇꯥꯔꯕ? ꯏꯅꯦ, ꯇꯧꯗ ꯌꯥꯗꯕꯗꯨ ꯇꯧꯁꯤ. ꯏꯁꯩ ꯁꯛꯄꯤ ꯑꯃ, ꯄꯨꯡ ꯌꯩꯕ ꯑꯃꯒ ꯑꯗꯨꯝ. ꯏꯍꯦ, ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯏꯁꯩ ꯁꯛꯄꯤꯗꯣ ꯃꯈꯣꯏ 3 ꯇꯧꯔꯣ. ꯑꯗꯨꯒ ꯄꯨꯡ ꯌꯩꯕꯗꯨꯅ 2 ꯍꯦꯛ ꯇꯧꯔꯁꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯅꯔꯁꯤ. ꯑꯃꯨꯛ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯄꯜꯂꯛꯑꯅꯨ. ꯇꯥꯆꯧꯒꯤꯁꯨ ꯈꯔ ꯈꯟꯗꯕ ꯌꯥꯗꯦ. ꯑꯗꯨꯒ ꯆꯥꯅꯕꯁꯤꯅ ꯆꯦꯡꯄꯥꯛ ꯑꯣꯏꯅ ꯇꯧꯔꯁꯤ. ꯊꯝꯕꯥꯜꯅ ꯃꯅꯦꯒꯤ ꯋꯥꯗꯣ ꯌꯥꯅꯤꯡꯗꯅ ꯈꯨꯝꯃꯤ. ꯆꯦꯡꯄꯥꯛ ꯇꯧꯗ꯭ꯔꯕꯁꯨ ꯐꯣꯂꯥ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ. ꯆꯦꯡꯄꯥꯛ ꯑꯃꯨꯛ ꯇꯧꯔꯕꯗꯤ ꯁꯦꯜ ꯌꯥꯝꯅ ꯆꯪꯒꯅꯤ. ꯑꯗꯨꯒ ꯏꯁꯩ ꯁꯛꯄꯤꯗꯨꯁꯨ ꯑꯃꯈꯛꯇꯃꯛ ꯇꯧꯁꯤ. ꯄꯨꯡ ꯌꯩꯕꯗꯨꯁꯨ ꯑꯃꯈꯛꯇ ꯌꯩꯍꯟꯁꯦ.
ꯃꯤ ꯌꯥꯝꯅ ꯇꯧꯔꯒ ꯏꯃꯨꯡꯁꯦ ꯋꯥꯅꯕꯅꯤ ꯀꯣꯟꯅꯒꯤꯁꯨ ꯈꯔ ꯈꯟꯁꯤ ꯏꯅꯦ ꯍꯥꯏ ꯑꯍꯜ ꯂꯃꯟ ꯁꯥꯗꯅ ꯋꯥ ꯉꯥꯡꯒꯅꯨ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯂꯣꯏꯅ ꯌꯥꯔꯕꯅꯤ ꯃꯤ ꯌꯥꯝꯃꯥꯡꯗ ꯇꯥꯖꯣꯞ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯇꯧꯔꯕꯗꯤ ꯃꯆꯨ ꯃꯃꯦꯟ ꯇꯥꯅ ꯃꯤꯅ ꯌꯦꯡꯕꯗ ꯐꯖꯕ ꯃꯑꯣꯡꯗ ꯇꯧꯗꯧꯅꯤ ꯁꯦꯜꯒꯤꯕꯨ ꯀꯔꯤꯅꯣ ꯌꯨꯝꯁꯤ ꯍꯦꯛ ꯌꯣꯜꯂꯕꯁꯨ ꯌꯣꯜꯂꯦꯗꯅ ꯑꯗꯨꯒ ꯂꯩꯕꯗꯨꯅ ꯑꯩꯒꯤꯗꯔ ꯅꯪꯒꯤꯗꯔ ꯑꯃ ꯍꯦꯛ ꯂꯩꯔ ꯂꯣꯏꯔꯦ ꯏꯅꯦꯒꯤ ꯋꯥꯁꯦ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯣꯏꯗꯦꯗ ꯌꯨꯝꯁꯤ ꯌꯣꯜꯂꯒ ꯁꯣꯔꯥ ꯁꯣꯟꯕ ꯍꯥꯏꯕꯗꯣ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯈꯔꯅ ꯄꯤꯛꯂꯁꯨ ꯄꯤꯛꯅ ꯑꯗꯨꯝ ꯁꯣꯟꯁꯤ ꯇꯥꯆꯧꯒꯤꯁꯨ ꯈꯔ ꯈꯟꯁꯦ ꯍꯌꯦꯡꯋꯥꯏ ꯋꯥꯔꯛꯑꯀꯥꯟꯗꯗꯤ ꯑꯩꯁꯨ ꯏꯅꯦꯁꯨ ꯀꯅꯥꯅ ꯌꯥꯎꯅꯤꯡꯅꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕꯒ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯕꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯏꯁꯥꯒꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯀꯩꯅꯣꯝꯇ ꯇꯧꯔꯁꯨ ꯏꯄꯦꯟꯗ ꯄꯦꯟꯖꯕꯅꯤ ꯑꯗꯨꯒ ꯃꯤꯒꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗꯁꯨ ꯑꯌꯦꯠ ꯑꯄꯟ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯑꯩꯅꯒ ꯏꯃꯧꯒ ꯏꯌꯥꯒꯁꯤ ꯑꯣꯠꯀꯅꯤ ꯁꯤꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦꯗ ꯏꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯨꯡꯒꯤ ꯍꯥꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯔꯒ ꯇꯨꯡꯗ ꯑꯋꯥꯕ ꯅꯪꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯈꯣꯏ ꯀꯅꯥꯝꯇ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯇꯥꯆꯧꯒꯤ ꯁꯣꯔꯥꯠꯀ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯑꯩꯗꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯁꯤ ꯐꯩ ꯑꯁꯤ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯐꯠꯇꯅꯕ ꯋꯥꯅꯕ ꯇꯧꯕꯁꯤ ꯃꯉꯥꯏꯔꯦ ꯅꯣꯏꯅ ꯈꯜꯂꯤꯕꯁꯦ ꯑꯁꯤ ꯍꯥꯏꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯀꯦꯁꯣꯅ ꯆꯦꯟꯊꯣꯛꯇꯨꯅ ꯃꯅꯦꯕꯨ ꯈꯥꯝꯃꯤ ꯏꯅꯦ ꯑꯗꯨꯅ ꯇꯧꯕꯤꯒꯅꯨ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯁꯥꯟꯅꯈꯤꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯥꯎꯕꯤꯈꯤꯅꯨ ꯑꯆꯧꯕ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅ ꯑꯔꯣꯏꯕꯅꯤ ꯅꯈꯣꯏ ꯑꯩꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯁꯨ ꯁꯣꯔꯥꯠ ꯑꯁꯤ ꯌꯥꯎꯔꯔꯣꯏꯒꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯅꯨ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯑꯍꯜ ꯑꯃꯅ ꯉꯥꯡꯕ ꯋꯥ ꯇꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯩꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯀꯦꯁꯣꯒꯤ ꯅꯨꯄꯤꯁꯨ ꯊꯣꯛꯂꯛꯏ ꯏꯅꯦ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯊꯝꯕꯥꯜꯁꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯆꯕꯅꯤ ꯏꯅꯦꯒꯤ ꯋꯥꯕꯨ ꯑꯩꯈꯣꯏꯅ ꯊꯧꯑꯣꯏꯗꯕ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯏꯅꯦꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯑꯗꯨꯝ ꯇꯧꯅꯕ ꯅꯌꯥ ꯅꯨꯄꯥꯒ ꯈꯟꯅꯔꯁꯤ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯪꯁꯤ ꯏꯅꯦ ꯃꯥꯒꯤ ꯋꯥ ꯇꯥꯔꯛꯄꯁꯤꯗ ꯂꯩꯃꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯃꯄꯥꯟꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕꯁꯨ ꯌꯥꯔꯣꯏ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯗ꯭ꯔꯒꯅ ꯄꯥꯖꯤꯒꯤ ꯁꯣꯔꯥꯠ ꯌꯥꯎꯔꯣꯏ ꯍꯥꯏꯔꯦ ꯀꯝꯗꯧꯕ ꯃꯣꯏ ꯇꯥꯆꯧ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯗꯨꯒ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯋꯥꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯅꯦꯅ ꯍꯦꯛ ꯉꯝꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯗꯨꯁꯨ ꯃꯤꯗ ꯌꯣꯜꯂꯦ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯅ ꯌꯥꯅꯔꯦ ꯑꯁꯨꯝꯅ ꯃꯄꯥꯒꯤ ꯁꯣꯔꯥꯠꯇꯨ ꯗꯨꯝꯗꯥꯝ ꯇꯧꯗꯨꯅ ꯆꯥꯎꯅ ꯁꯣꯜꯂꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯆꯨ ꯇꯥꯏ ꯐꯖꯩ ꯂꯣꯏꯅ ꯍꯥꯏꯅꯩ ꯋꯥꯍꯩꯁꯦ ꯇꯥꯔꯒ ꯂꯩꯃꯅ ꯅꯥꯄꯜ ꯇꯧꯅ ꯃꯆꯥ ꯃꯃꯧꯁꯤꯡꯗ ꯍꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯦ ꯇꯥꯔꯦꯗꯅ ꯑꯁꯤꯗꯕꯨ ꯇꯥꯒꯦ ꯍꯥꯏꯅ ꯆꯥꯎꯅ ꯁꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯤꯌꯥꯝ ꯄꯨꯟꯕ ꯃꯐꯝ ꯑꯌꯥꯝꯕꯗ ꯀꯦꯁꯣꯒꯤ ꯃꯄꯥꯒꯤ ꯁꯣꯔꯥꯠꯀꯤ ꯋꯥꯔꯤꯅ ꯅꯤꯜꯂꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯀꯦꯁꯣ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡ ꯃꯅꯦꯒꯤ ꯌꯨꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯁꯤ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯊꯥꯔꯣ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯕ꯭ꯔꯣ ꯀꯔꯤ ꯄꯥꯎꯅꯣ ꯏꯆꯦ ꯍꯦꯔꯥ ꯑꯇꯩ ꯅꯠꯇꯦꯗ ꯀꯦꯁꯣ ꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯃꯅꯦꯒꯤꯗ ꯂꯣꯏꯅ ꯂꯩꯔꯦ ꯍꯥꯏꯅꯦ ꯃꯌꯨꯝꯗꯨꯁꯨ ꯃꯄꯥꯒꯤ ꯁꯣꯔꯥꯠ ꯁꯣꯟꯕꯒꯤ ꯌꯣꯟꯊꯣꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯅꯤꯡꯒꯤ ꯏꯄꯜ ꯀꯨꯜꯂꯅ ꯂꯧꯏ ꯍꯥꯏꯌꯦ ꯍꯩꯃ ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯊꯥꯖꯗꯦꯗ ꯃꯗꯨꯕꯨ ꯀꯝꯗꯧꯕ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯣ ꯃꯅꯦ ꯌꯨꯝꯒꯥꯏꯕꯤꯗꯨꯅ ꯇꯧꯔꯤꯕꯅꯤꯗꯅ ꯇꯥ ꯀꯦꯁꯣꯅꯗꯤ ꯄꯤꯛꯅ ꯑꯔꯩꯕ ꯈꯔꯅ ꯇꯧꯁꯤ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗ ꯃꯅꯦꯗꯨꯅ ꯆꯥꯎꯅ ꯁꯣꯟꯗ꯭ꯔꯕꯗꯤ ꯁꯣꯔꯥꯠ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔ ꯃꯥꯜꯂꯦ ꯁꯤꯒꯤ ꯋꯥꯍꯧꯗꯒꯤꯅꯤꯗꯅ ꯃꯌꯨꯝ ꯐꯥꯎꯕ ꯌꯣꯜꯂꯤꯕꯁꯦ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯇꯥꯕꯨ ꯇꯥꯗꯦꯅꯦ ꯏꯆꯦꯗꯤ ꯄꯥꯎꯁꯦ ꯀꯅꯥꯗꯒꯤ ꯇꯥꯔꯛꯂꯤꯅꯣ ꯇꯥ ꯀꯦꯁꯣ ꯍꯣꯏꯒ ꯌꯨꯝ ꯊꯪꯅꯕ ꯃꯧꯗꯨꯗꯒꯤ ꯇꯥꯔꯛꯄꯅꯤ ꯑꯩꯗꯤ ꯈꯜꯂꯨꯕꯗ ꯃꯅꯦꯗꯣ ꯑꯣꯟꯊꯣꯛꯅ ꯐꯨꯅꯤꯡꯈ꯭ꯔꯦ ꯑꯋꯣꯏꯕ ꯑꯩꯁꯨꯅꯦ ꯃꯅꯦꯗꯣ ꯀꯌా ꯐꯕ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯃꯁꯛꯇꯨ ꯎꯕ ꯈꯛꯇꯗ ꯑꯗꯨꯝ ꯈꯪꯉꯤ ꯈꯨꯟꯒꯤ ꯃꯤ ꯑꯌꯥꯝꯕꯁꯨ ꯃꯅꯦꯗꯣ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯁꯣꯜꯂꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯅꯤ ꯑꯩꯈꯣꯏꯅ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯃꯗꯨ ꯃꯌꯥꯒ ꯃꯃꯧꯒ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝꯅ ꯂꯩꯔꯕꯅꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯨꯅꯤꯡꯗꯕꯒ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯊꯕꯛ ꯁꯨꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯧꯗꯨꯅ ꯂꯣꯏꯅ ꯁꯨꯔꯝꯃꯤ ꯃꯆꯥ ꯌꯥꯝꯕꯅꯤꯅ ꯏꯃꯨꯡꯗꯨ ꯈꯔꯗꯤ ꯂꯥꯡꯉꯝꯃꯤ ꯃꯔꯛ ꯃꯔꯛꯇ ꯂꯩꯃꯗꯨ ꯏꯁꯧ ꯍꯦꯛ ꯂꯥꯡꯉꯤ ꯃꯤꯔꯦꯝ ꯃꯌꯥꯝꯁꯦ ꯊꯥꯛꯄꯗ ꯋꯥꯔꯦ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯆꯥꯕ ꯇꯤꯡꯂꯒ ꯇꯣꯛꯂꯦ
ꯑꯁꯤꯒꯨꯝꯕ ꯃꯅꯦꯒꯤ ꯑꯊꯤꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯀꯦꯁꯣꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯅꯦꯒꯤꯗ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯦꯁꯣꯗꯣ ꯁꯦꯜ ꯌꯥꯝꯅ ꯇꯥꯜꯂꯤ꯫ ꯃꯥꯅ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯏꯃꯨꯡ ꯆꯂꯥꯏꯔꯤꯕꯅꯤ꯫ ꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯊꯛ ꯁꯦꯜꯁꯨ ꯍꯨꯜꯂꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯊꯝꯕꯥꯜꯗꯣ ꯃꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯥꯅ ꯍꯦꯛ ꯃꯅꯦꯒꯤ ꯌꯨꯝ ꯌꯧꯕꯗ ꯏꯃꯨꯡꯗꯒꯤ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ꯫ ꯆꯠꯄꯤꯈ꯭ꯔꯣ ꯅꯆꯥ ꯃꯌꯥꯝꯁꯤꯒ ꯑꯩ ꯄꯨꯕ ꯊꯥꯡꯕ ꯉꯝꯖꯗ꯭ꯔꯦ꯫ ꯅꯣꯡꯃ ꯀꯥꯡꯗꯦ ꯄꯣꯠ ꯊꯨꯒꯥꯏꯔꯤꯕ ꯅꯈꯣꯏ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯦ ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯍꯥꯏꯗꯣ ꯑꯣꯏꯗ꯭ꯔꯦ꯫ ꯅꯈꯣꯏꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯗꯧꯕ ꯃꯐꯝ ꯑꯃꯗ ꯂꯩꯖꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯁꯣꯒꯤ ꯃꯄꯣꯠ ꯈꯔ ꯁꯨꯃꯥꯡꯗ ꯍꯨꯟꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯦꯁꯣꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯏꯃꯨꯡꯗꯒꯤ ꯏꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯛꯏ꯫ ꯂꯩꯃꯗꯨ ꯊꯝꯕꯥꯜ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯅꯕꯨꯡ ꯍꯣꯏꯁꯦ ꯅꯪꯒꯤꯗ ꯑꯃꯨꯛ ꯄꯨꯈ꯭ꯔꯣ꯫ ꯑꯩꯒꯤꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯕꯅꯤ꯫ ꯊꯝꯕꯥꯜꯗꯨ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯕꯨꯡꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯃꯆꯟꯒꯤ ꯃꯇꯧꯗ ꯃꯕꯨꯡꯒ ꯃꯅꯝꯃꯒꯗꯨ ꯀꯞꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯏꯕꯨꯡꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛ꯫ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯃꯐꯝ ꯑꯃ ꯊꯤꯔꯒ ꯂꯩꯔꯨꯔꯒꯦ꯫ ꯏꯆꯜꯗꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯠꯁꯤꯟꯕ ꯄꯥꯝꯗꯦ꯫ ꯅꯪꯁꯨ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯤꯕ ꯏꯃꯨꯡꯅꯤ꯫ ꯂꯩꯔꯤꯕꯗ ꯅꯅꯤꯡ ꯅꯈꯥ ꯇꯧꯕ ꯆꯨꯝꯗꯦ꯫ ꯇꯥꯆꯧ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯆꯟꯕꯨ ꯃꯤꯇꯧ ꯀꯨꯝꯅ ꯎꯕꯤꯒꯅꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯣ ꯇꯥꯆꯧ꯫ ꯑꯩꯒꯤꯗ ꯂꯩꯔꯨꯁꯦ꯫ ꯏꯀꯨꯒ ꯏꯅꯦꯝꯒꯗ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ꯫ ꯊꯝꯕꯥꯜꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯃꯕꯨꯡ ꯃꯅꯝꯃ ꯑꯅꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯦꯁꯣꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯣ ꯇꯥꯔꯤꯕ ꯄꯣꯠ ꯆꯩꯗꯨ ꯈꯣꯝꯒꯠꯇꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯅꯦꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯅꯦꯒꯤ ꯋꯥ ꯌꯥꯔꯨꯕꯗꯒꯤ ꯀꯦꯁꯣꯒꯤ ꯏꯃꯨꯡꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯋꯥꯅ ꯍꯤꯡꯂꯝꯃꯤ꯫ ꯆꯠꯂꯨ ꯊꯣꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯩꯔꯝꯗꯦ꯫ ꯎꯈꯥ ꯋꯥꯈꯥꯗ ꯈꯔ ꯂꯩ, ꯃꯤꯒꯤ ꯁꯥꯏꯖꯦꯟ ꯁꯌꯥꯗ ꯈꯔ ꯂꯦꯛ ꯇꯧꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯑꯗꯨ ꯂꯦꯜꯂꯝꯃꯤ꯫